ngasi phong hi batongan tungan ba manipuri si phong sing dagi maru oi bi pauk sing khong saraga manipur top channel gi mai ke gi myam da thamjagi ahan bada sana leba poksi de phong hi ba mapalong gi paung tang hana myam da thamjagi lebak thiba paw man truck manungda migrant nifu ga taruk sire mayai thangba Texas ki San Antonio da lambi amagi nakanda trailer amagi manung amasum akoi bida ningtho ka ba numita Yamdrabad migrant nifuga taruk siraga leramle haina authorities na phongdokre United States sahi khrasida migrant singi awaba thaudok singda masina khwaidagi sathiba thaudok singi manungdagi amani thaudo si hairiba city adumaktada asiguma sibigi thaudo ama thokibagi sahi mangagi matungdani mapam asi Mexico ga tainaba gang khaidagi subnagi pung khara lapi miyoi taraga taruk hingna hospital pukre ahal taraga ni thoyamasum angang marini Thaudo du gi matang na mi hum custody da laikre haina official sing haki ngam khai digi kilometer sani gi yang khai rum lapa San Antonio si mi smuggler singi puthok pusin gi lambi amani haina paus na phungdorakli auto ba paw madana Colombia jail digi sena na bo hona bada bandi nifuga mapan sikre khanung sup thangba Colombia jail thugai tun nan thok tun sin na hona bada ngasi ay yamdra bada bandi ni phuga mapan sikre amasum mayam ama sokre haina National Prisons Agency gi official amana pawgi agency AFP da phungdokre National Penitentiary and Prisons Institute ki wang loi amana haujuk phaw bada bandi ni phuga mapan sikre haki amasum Tuluwa city degi phangkiba si bama singadu ahan ba phangbani amasum madu ko no honglakhiba yai haina mahna makhata ki Misi minagi awaba thaudoru jail adudagi nan thoktuna senana bo hona ba masum madugi matung mai sak padagi thokibani haina authorities ki warol paladuna Caracol radio na haki report adugi matung ina miyoi nifu hena sokhi pham thadok lagadaba president Ibana laikhidra badugi mari mata singda awaba phongdoktuna tweet ama thakre mangna asiba masinga dudi pankide Makasa tarak po na huyelan pao phone ki ba to pa pao khurana official singna saika lagi eviction tauna ba hotna rurabra thongam modul reserve forest ki miyoi samri gani phuga mathoibo high court ki aya ba yawdan eviction tawdana ba khangan khre handak ta lenga na waithogi protected reserve forest ki area ne haba mafam da yum kai saduna lesilamba miyoi sing pata pairamba singina pata kakthalaga encroacher singni haiduna mayum makai thudektuna takhai hibadigi Tholak liba waru nungzulu shindringaida Kaksing district ki Wangu Gram Panchayat ki manungsanba thongam mundum reserve forest area na haba mafam singda leiba miyoi punna samriga nifuga mathoigi structure sing eviction taunana ba hona rubada high court wakalakpadagi court ki ayaba yaudana takthokpa yaroi khangalakpana eviction gi thabak singadu mari lena ba official singna saikalaga satharurabra habigi wahang tholakle Wang asi khakta natana protected reserve forest ki area oirabasu hairiba mafam singa sida istasarna singba sajinduna lerakpa singbu hektamak sokos notice piraga takthokpa yabra haibigi wangsu loinarakle wafam singa siga mari leinaba case amangarang High Court of Manipur gi Justice Andem Bimol gi vacation bench na lokotuna khanakre case adugi number writ petition civil 457 of 2022 ni writ petition asi loitongbam Deben Kobomiyo yamana Atopa miyoi taraga punsinaduna puna petitioner taraga mathoi oiminaduna file torakhibani case asi Union of India gi mari lenaba ministry gi official singa masum Manipur lenga ki official singi mathakta file torakpani matter asi athuba matamda akaknaba laukhatuna wayel sathadaba yaraktabadagi case asigi party punamaki maikeda lepkiba council singi ayaba matungina ngarang bench asigi cost list ki item number 6 the list tawduna laukhathibani Court na matter asi laukhalakpada petitioner taraga mathogi maikeda council and Bopendra Maitai na lepki aduga apunba respondent taret ki manungdagi respondent number 1 oriba Union of India gi mari lenaba ministry official amagi maikeda na assistant solicitor general K Samarjit na lepki aduga state official respondent sing oriba respondent number 2 dagi 7 fawbagi na advocate general Linin Hizamna mod sinduna leplaga maku council Dimal Kumar Hawamna assist tawki case asigi apunba petitioner taraga mathoina court of phongdoraklibana case asibu file torokliba mkhoi taraga mathoi khakta natana thongam mundum reserve forest ka mari leinaba apunba miyoi samriga nifuga mathoina makhoi bukaksing district ki Wangu Gram Panchayat ki manungsana OTFD singi status ta lehenbiu haiduna claim tawba ayibsi role ama mari leinaba lenga ki authority singa pisin ki haibisini
ꯑꯗꯨꯕꯨ ꯃꯈꯣꯏ ꯆꯥꯝꯔꯤꯒ ꯅꯤꯐꯨꯒ ꯃꯥꯊꯣꯏꯒꯤ ꯃꯥꯏꯀꯩꯗꯒꯤ ꯂꯩꯉꯥꯛꯀꯤ ꯃꯔꯤ ꯂꯩꯅꯕ ꯑꯣꯊꯣꯔꯤꯇꯤꯗ ꯃꯈꯣꯏꯕꯨ OTFD ꯁ꯭ꯇꯦꯇꯁ ꯄꯤꯕꯤꯅꯕ ꯄꯤꯁꯤꯟꯈꯤꯕ ꯆꯦꯔꯣꯜ ꯑꯗꯨ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯃꯔꯤ ꯂꯩꯅꯕ ꯑꯣꯊꯣꯔꯤꯇꯤꯗꯨꯅ ꯈꯟꯅꯕꯤꯗ꯭ꯔꯦ ꯍꯥꯏꯈꯤ ꯁꯩꯔꯛꯁꯤꯗ ꯊꯧꯕꯥꯜ ꯐꯣꯔꯦꯁꯠ ꯗꯤꯕꯤꯖꯟꯒꯤ ꯗꯤꯕꯤꯖꯅꯦꯜ ꯐꯣꯔꯦꯁꯠ ꯑꯣꯐꯤꯁꯔꯅ ꯃꯈꯣꯏꯗ ꯃꯃꯥꯡ ꯊꯥꯒꯤ 13 ꯁꯣꯀꯣꯁ ꯅꯣꯇꯤꯁ ꯄꯤꯔꯛꯈꯤ ꯅꯣꯇꯤꯁ ꯑꯗꯨꯅ ꯃꯈꯣꯏꯗ ꯍꯥꯏꯔꯛꯂꯤꯕꯅ ꯐꯣꯔꯦꯁꯠ ꯗꯤꯕꯤꯖꯟꯅ ꯄꯤꯔꯤꯕ ꯁꯣꯀꯣꯁ ꯅꯣꯇꯤꯁ ꯑꯗꯨ ꯐꯪꯕ ꯅꯨꯃꯤꯠꯇꯒꯤ ꯅꯨꯃꯤꯠ 9ꯅꯤꯒꯤ ꯃꯅꯨꯡꯗ ꯃꯈꯣꯏꯕꯨ ꯊꯣꯉꯥꯝ ꯃꯨꯅꯨꯝ ꯔꯤꯖꯥꯔꯚ ꯐꯣꯔꯦꯁꯠ ꯑꯦꯔꯤꯌꯥꯗꯒꯤ ꯀꯔꯤꯒꯤꯗꯃꯛꯇ ꯏꯚꯤꯛꯁꯟ ꯇꯧꯔꯣꯏꯗꯧꯔꯤꯕꯅꯣ ꯍꯥꯏꯕꯗꯨꯒꯤ ꯆꯞ ꯆꯥꯕ ꯃꯔꯝꯁꯤꯡ ꯇꯥꯛꯄ ꯃꯊꯧ ꯇꯥꯕ ꯗꯣꯀꯨꯃꯦꯟꯠꯁꯤꯡꯒ ꯂꯣꯏꯅꯅ ꯈꯪꯍꯜꯂꯛꯀꯗꯕꯅꯤ ꯍꯥꯏꯕꯁꯤꯅꯤ ꯀꯔꯤꯒꯨꯝꯕ ꯁꯣꯀꯣꯁ ꯅꯣꯇꯤꯁ ꯑꯁꯤꯅ ꯈꯪꯍꯜꯂꯤꯕ ꯋꯥꯔꯣꯜ ꯑꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯊꯕꯛ ꯄꯥꯏꯈꯠꯂꯛꯇ꯭ꯔꯒꯗꯤ ꯑꯀꯛꯅꯕ ꯃꯇꯝꯒꯤ ꯃꯅꯨꯡꯗ ꯃꯈꯥ ꯇꯥꯅ ꯏ ꯄꯥꯎ ꯈꯪꯍꯜꯂꯛꯄ ꯇꯧꯗꯨꯅ ꯃꯊꯧ ꯇꯥꯕ ꯏꯚꯤꯛꯁꯟꯒꯤ ꯊꯕꯛꯁꯤꯡ ꯈꯨꯗꯛꯇꯒꯤ ꯍꯧꯔꯒꯅꯤ ꯍꯥꯏꯅꯁꯨ ꯈꯪꯍꯜꯂꯛꯈꯤ ꯍꯥꯏꯔꯤ ꯃꯌꯥꯝꯅ ꯇꯦꯟꯇꯛꯅ ꯊꯝꯖꯔꯝꯒꯦ ꯃꯈꯥ ꯆꯠꯊꯔꯛꯄ ꯑꯣꯏꯅ कोविड की फिवम उसीदा हंजिनगदौरिब्रा एक्टिव केस मसिंग 13 सूरे अपुनब डिस्ट्रिक्ट 13 की मनुंगदगी डिस्ट्रिक्ट सिंग असिगी सैंपल सिंग सुना टेस्ट तौब नत्रबसु यामद्रबद नोमद डिस्ट्रिक्ट 13 नत्रगना 13 की सिंगनब सैंपल सिंग लौदुना सथरकलिब कोविड-19 की टेस्ट की थबक्त निमित कियानिसुना पॉजिटिव केस सिंग थेंगनदबदगी एक्टिव केस 0 दा लेरमलाबा मतुंग खंगहौदुना नुमित खुदिंगी पॉजिटिव केस मसिंग अमा अनि अमसुम अहोंगी सांगदा लेप्तना थेंगनरकपना ngasi nungthil phawbud manipur gi apunba active case ki masing 13 sukre hari atopa pawmana phibam soklaba tamenglong khongsang lambi da pot pubu gari satpa yadabagi awawa kaya mayungnari handak pre monsoon gi mangoinana manipur da nong leptana tabadagi hauzik tamenglong district ki manung sanba lambi singamadi national highway number 37 na singbada singninkhaiba madi थोंग तत्पदगी हौजुक फाव सेमजिनबा ngamdana leiriba sina maram oiraga miam satok chasin tawbada sauna khudong sadaba sing mayun hale Tamenglong district headquarter gina khongsang फाव kilometer nifu ga manga rom sangba lambi asi matam sangna semba loisindana leiringai marasida handak nong namu hanjin tabadagi singdagi sentharakpa laina amadi singning khaibana singma yawbadagi madu khoktoknaba honabada awaboiri aduba miam gi mathok taba चानबा पोलम सिंह पुरक गरी सिंह तमेंगलोंग पुशिननब होनबदा लंबी मयाइदा गरी चका पुथबदगी एक्सकावेटर अमना मनिंगदगी इल्लगा प्रोग्राम अमना ममांगदगी सिंगलगा लंबी पुथरिबा मफम अदु लानथोकननब होनबदा गरी ड्राइवर सिंह अवाबा कया मयुनरी लंबी एसिगा अयाम सरुक सिंह नौना सिंह कखिबन मरम ओइरगा सेमजिनबा लोइसिनदना लैरिङै तलक्ता प्रे monsoon gi nong lepa leitana tarakpadagi lambi semliba sinmi singdasu khudong sadaba kaya mayuna hali aduba miyam gi nong magi mathau taba sanaba polam sing pusinana ba honabada jeribamdagi tamenglong tamna lakpa truck ama ngasi ayuk lamakhang na gari saka puthaduna leibigi mafam aduda lambi sembagi leiba program amadi JCB sejinadunu gari edu pusinana ba honaki haire henasu pausna makhatari adu hauji koina di miyam paus matang sa lusinjarage amasu miyam puna no update pizarake and thank you